Sengdoroktriba phauba makhatana thingba laikhigane KKL Nongpok sekmai da leiba naurem nauba amade Thobal Khetri laikai da leiba Thoksom Beron anina KKL da sangjarakuna makhatana karigumba platform amatada viral chatkiba video thadoklaroi haina yanare amade makhatana masigumba mitei khunai da sokpa liklamda kaiba video amadi acting amata tawraroi haina masana yana leibak miyam da amade KKL da sengdoklei adubu hairiba thingba sida Langol Ningthau Committee amade Phagiroi Happy Rajan gi mathakta matam chupagi oina thingba se adumak laikhigane maramdi ngasi phawbada KKL da amade leibak miyam da sangjarakpa leitri haina Kanglaipa Kanbalup KKL Manipur gi Secretary General ngamkhai ngakpa luwangi cherol amana phongdorokle Langol Ningthau haraubaga mari lenana advertise tawba manba video ama social media da amadi YouTube da viral chalaktuna KKL na kupna yangsin bada aswaiba aranba thengna khibane mitai khunaibu mangthokpa liklamda kaiba mitai bu yonthokpa oibana KKL na hairiba video ase sahi asigi July 15 da phangduna video asida mapungoina saktam langlibi amade Langol Ningthau Lai Committee matam supagi oina thingjin khibane masigumba mitai khunaida sokpa yaba thabak hek tawrakpa mikupta KKL na yengduna leiroi haibasi miyamna khangbiyo ngasi Manipur da mapu pandabugum tawriba mayam ase KKL na sungsoi soidana kupna yangsilagane loinana sumthoknabagi aroiba pambai sizinagane Manipur gi ngasi haurakliba nahasingda amukasu paujel pizari madude mitai ekhoi gi khunaida sokpa inat lining ama diliglamda kaiba yaba thabak amata tawbigano maduna tungi mirol singe achouba akaiba ama leigani hainasu cherol duna makhatana phongdorokle Mirabai Chanuna gol phanglakpada CM na nungaiba phongdorokle Haujik sathariba Commonwealth Games 2022 da KG nifuga mapan gi category da weightlifter Mirabai Chanuna India gi ahanbo ina gold medal lawrakpada Chief Minister N Biren na thagat pa phongdokre Chief Minister na mahaki Facebook post na thagalakiba warol amada Mirabai Chanuna leibak asige mingsat purakpagi damag thagat pa masung nungaiba phongdokle masi yamna saukthoksaningai waiba mikup ni haire Pung humbudraga nithoi gi Imphal More lambi ban kaukre Ing 2017 gi July anida Thobal District ke Lilong Esigi manungsa na laiba Ngangaw lokol da Imphal Turel gi lawnambal kaibadagi sauk thoktuna mangtakan kibadugi victim singda compensation pidabagi mayokta Agas ani gi ahing nongyai dagi Agas manga gi ahing nongyai fauba Pung humbudraga nithoi gi National Highway 102 Imphal More lambi amasung Barma Sugnu Road animakta ban tawragani haina phongdokre Ngarang nungthil JSC Lilong Kendra Development Coordinating Committee gi office ta paumi singa unabada JSC gi convener MD Madani Ali Nahai ing 2017 gi isa waduda victim oikiba singi pipam thokpa senpham haukiba July 19 phawbagi manungda Manipur lengang na PBU haina khangan khiba leire adubu ngasi phawba lengang na karigumba mata phongdoktana tumina leisin ba se haksin na lawbaga loinana National Highway da ban sathanaba phirep lawbane Ban asida lamda masida leriba CSO sing Mahiroi Organization amasung miyamna sawatpiyo ban manungda essential service anaayak amasung dharma karamaga mari leinaba singde komthokani haina MD Mani na phongdokhe More da dengue case hompu manga yaure More da dengue case nongmanong magi leptana hengalaktuna ngarang nong namiyoi mari amaga thengnaduna border town asida haujik dengue case hompu ga manga sure yangkhai ga humdoi positive oire Haukiba pungkun mari asigi manungda state asida punna miyoi yangkhai ga humdoi positive oire adumakpu hairiba matam asigi manungda COVID na miyoi amata siba yaukhidre Haujik phawbada COVID na laikhidaba masingna 2,118 da leire miyoi marfuga tarukna discharge tawkhre active case na chamnga ga marfuga nithoi leire Manipur Public School gi staff singna wakat mifam sathakre Manipur Public Employees Association gi makhada tongan ba demand kaya ga loinana Ngarang school asigi staff sing na school gi campus ta wakat mifam sathakre staff sing asina taliba dabi sing aduda corona gi chaitheng marakta tha taragomdoi gi tolop phangdana leiriba staff sing gi pifam thokpa tolop PBU haiba yaure Manipur Public School Society gi chairman akakhraba GIA reallocation tawraba phawba school gi principal in charge na GIA lobang amdaba matam sangna wazaraklaba contract staff sing gi salary amasung extension loinana makoi gi job security pibidaba retire tawraba senior oja singge retirement benefit pithokta basi athuba matamda pithokna basu staff singna demand tawre athuba matamda school asigi matik chaba principal hapnaba amasung mari lainaba authority na matam chana midyang sangbi na basu appeal tawre
AE ama office building dagi taduna sire. Ngarang nungthil Sanjenthongda leiba horticulture department ki building dagi department asigi assistant engineer ama taduna sire. Maming na Laisram Ratan Kumar chahi 53 ne. Apokpagi ming na laikhidraba Laisram Mani Kaube Kwakaitel Moirang Purel Laikai dagi ni haire. Engineer asina building asigi mari suba floor da semjin sajinbagi thabak yangsinbada thokdok adu thokibani haire. MGNREGA ge fan thadok na bahona re. MGNREGA ge ahanba trains ki ahanba installment ki senpham yauna pithokpam thokpa senpham sing pithoknaba laingak na thaurang tawre haina RD and PR Minister Y Khemsan na phongdokre. Mailik na sizinabagi hainabi thamse N Biren lamdam asigi mipum khudingmak na mailik na sizinabagi hainabi thamduna akoibagi phibam kanbada punna thokdang lauminasi haina Chief Minister Nongthongbam Biren na phongdokre. Ngarang Manipur Lainga ki Power Department na sinduna konung mamangda leiba City Convention Center da Azadi ka Amrit Mahotsav ka mari lainana pangthokiba state level Bijli Mahotsav and Ujala Divas ki thauramda Chief Minister na hai State Lainga kasi na may puthokliba company singdagi may unit amada lupa tara da laydagang miyam dana unit amada lupa mga ka paisa yangkhay dagi lupa taruk ka paisa yangkhay phawbada phanghaliba ne. Masigi da magsahi khudingi lupa crore sahum ga yangkhay sading tawriba ne. Masina saukhat thaurang da sijinagadabada state asigi yamlaba senpham mama may lainabagi damak haidoktuna thamliba ne. Mara masina miyam na su may gi mamal khangna chaksin na sijinabagi hainabi thamse. Loktak Pat kanaba Loktak project state na loksin bana chumgane K Ranjit mahut sinaba may layraga de Loktak project di commission tawba yarabane Chief Minister. National Hydropower Corporation NHPC amasung Manipur Lainga ki marakta tawnakiba yana serolge copy state ta leitrabasu NHPC da soida na leifam thoe makoidagi PU haibada yadraga na center gi lusingba sing taknaraga project asi laingak na loksilaga chalaihanan na bahona si haina opposition ki Congress ki K Ranjit na phongdokre. NHPC na state piri ba maige sang asi mahut sinana ba laingak na lambi thire masi hek phangbaga project asi di commission tawba yaraga ni haina Chief Minister Nongthongbam Biren na haikre. State Sports Policy August thada puthokna ba sem sare Govindas Manipur gi oiba revised sport policy ama lakliba August tha manungda puthokna ba sem sare loinana youth policy ama su puthokna ba laingang na thaurang leide haina Youth Affairs and Sports Minister Govindas Konthokjamna ngarang phongdokre. Nasa Mukta Bharat ki ranking da Thoubal district na ani suba taakre. India government ki Ministry of Social Justice and Social Empowerment na hawkiba kumza 2021 gi June 13 India gi oina khangatlaba drug na sogalaba tongan ba district sani ga humbudraga ni thoida launch tawkiba Nasa Mukta Bharat Abhiyan ge Best Performing Award pibada Thoubal district na India gi oina ani suba tarakle. Award asigi ahanba manana Madhya Pradesh ke Dinda district aduga ahum suba manana Chandigarh district na taakre. Mitop sanglakpa yangsinaba anoba apps semlaga ne Manipur da inner line permit system sanakraba matong state asida permit paiduna sanglakliba mitop sing makoigi pass adu matam sana renew tawribra maramda hankrabra haibana chingba kumna yangsinanaba anoba application ani athubada semlaga ni haina Chief Minister N Biren na phongdokre. Meghalaya gi school lamada iron tablet pizaruba mahiroi kungamathoi akanba mawongda laikan nakre. Meghalaya gi East Khasi Hill district ke manungsa na laiba school lamada school dugi mahiroi singda iron amasung folic acid tablet pizarubadagi yamdrabada angang kungamathoi akanba mawongda ana laikan nakre haire. Thokdok asi Meghalaya gi East Khasi Hill district ki manungsa na laiba Laiyangkot village ke school lamada thokiba thokdok ne tablet sing adu charubadagi phibam soksin na naraba mahiroi sing adu KNTU Safrang Higher Secondary School da class 6 dagi 8 fawba tamba mahiroi sing ne punna mahiroi humbudra da hidak sing adu pizabada angang kunga mathoi narakhiba ne angang kun mathoi adu ahanbada oba haurakhe matungda sakhau na ba phaurakhi amade sak saraba matungda makhoi wantharakhiba ni haire. Thawong adu da anaba angang sing adu khudakta Light Liakong Primary Health Center da pukhatuna laikan nakhe pawgi source amana phongdorakpada mahiroi sing da pizakhiba hidak sing adu Sarva Shiksha Abhiyan SSA ge project ki makha da pizakhiba ni haire. Hidak sing adu chaiwala madam mahiroi sing da iron folic acid supplementation oina pikhiba hidak sing ne hospital gi BC da Punjab ki minister amana ikaiba piduna khongoi narubadagi fam thadokre. IMN na minister lokthoknaba demand tawkre. Punjab ki health minister Chetan Singh Jaura Majana Baba Farid University of Health Science ke
Vice Chancellor Dr. Raj Bahadur bu apang siduna ikaiba piba izat khonggoi nabadagi Vice Chancellor asi ngarang mahaki phamdagi resign tawkhre haire. Punjab ki Health Minister na Dr. Raj pu ngarang hospital inspection lakpa matamda anabana hipkadaba amot pa phamung amada hipanduna ka henba thawongda BC adubu ikaiba piba madde izat khonggoi nabagi thawong sathakraba matungda ngarang university asigi Vice Chancellor asi mahaki phamdagi resign tawkhibane. Hiram asiga mari lainana Vice Chancellor Raj Bahadur na Punjab ki Chief Minister Bhagwan Manda Minister adubu mahaki phamdagi lokthok pina bhaijakhre haire. Raj Bahadur na state adugi Chief Minister da phongdokhiba wafamda mahaki thamoida phawkhiba ikaiba amade nungaitaba adu thamoi sengna Chief Minister da phongdokpaga loinana mahakpu tamthina humiliated tawbiki haina phongdokhi haire. Thokiba thokdok adu haukiba irai numitta Health Minister Chetan Singha na Farikot ta laiba Guru Gobind Singh Medical College and Hospital da yangsinbagi khongset amada Raj Bahadur bu anaba na hipnaba phamung amada hipanduna karem kathai na bamong da ikaiba pibagi thawong sathakraba matungda BC aduna mahaki pham thadok na bagi warep lawkhibane. PTI gi news agency amana phongdorokpada hospital adugi skin department ta lairiba sathina motlaba amade phibam sumdraba phamung adugi mompak sing adu minister na khudom bi thiladuna veteran surgeon amage lengjum paiduna singlaga phamung duda namduna hiban bagi video clipping sing social media da pumsai sai na thagana rakhe oiriba thawong adu miyamna ubada de minister aduna BC Dr. Bahadur bu niyom kaina nampu sasonda amot pa phamung aduda namduna hiban bagum unakhibani haire. Matam aduda BC Bahadur na minister da wafam khara sengdokna ba honaraduna phamung phanung motpagi daita si mahaki nate haina haijarabasu Aam Aadmi Party ge leader su oiriba Minister Chetan Singha na pumna magasi nangi nakhuta lairaba ngakani haina paukhumlakhi haire. Thokdok adugi matungda BC na masa matomta minister gi masat aduda ka hena ikaiba madi nungaitaba phawbadage state adugi Chief Minister Bhagwan Manda mahaki mathokdage pothajarage haina haijakhi haire. Thokdok asi thokraba matungda Punjab ta laiba Indian Medical Association IMA ge member sing na Health Minister na chathakiba aranba machat adu masana yazana lale haina condition amata thamdana haijagadabani haina demand tawrakre. IMA na Chief Minister da khudakta Health Minister gi mayokta mathau taba kanbe action laukhanaba appeal tawkhre haire. Aroibada tabiri bapumnamakpu thagatchare.